Quite first up, what is financial freedom to you? Financial freedom is nangonda kaino. Nangi damta financial freedom is kaino. Kara tangba ma thoba. Adagidi yuma chobam da laiba. Adagidi nangi wakanda millionaire katana billionaire katana financial freedom fange khanbra. Adagidi nangonda haibadi taseng maki real of freedom is nang pami jai pose nang sana sige answer jana sadhan PBU. Kaino sige answer manung jelo yawi ne pose. Financial freedom hai pose ina sing doctor kep sige pose. Millionaire katana billionaire katana financial freedom pange khantar dinang lale adagidi kara chobu thoba mi katana yuma chobu da laiba mi katana kwaidagi financial freedom phangma mi ne khantar dinang lale nang kem khang podi moina thawri pod do kari karai dagi loan law thawino karai dagi kari puro thawino ai po hoji kan di pesa paiba saning mi ngata ne hoji kan di show off tawning mi ngata ne pesa paiba saning ba yumdi kem lai taba masadi kem oi daba dagi manungda maningda loi hotrong hoba du kara ma thawraga faw saba mi ngata ne hoji lai myam sing adagidi pesa paiba sa mi ngata ne hoji tawri myam sing kai noam tam da generation jigi matung ni uthok ning ba show off tawning mi ngata ne aduna adugi potu da nang adugi potu da focus tok tardi nang yam thin la le ben ha ka du but financial freedom hai tardi kai noam ta sing ai gi win ni ha ka du ai gi win te sigi pot se everyone ai ha ka du millionaire katana billionaire katana financial freedom fange have late nang ju financial freedom fang be ai no matter nang account da lupa kya lai nang income lupa kya generate tawi nang annual revenue kya no lakh manga generate tawi lakh 3 generate lakh 10 generate lakh 13 generate tawi lakh manga generate lakh ama nang account da lai ken kai be late still you can achieve financial freedom but financial freedom se achieve tawi dam da koi kai darka lai financial education yam darka tai but koi gi lamdam da financial education je yam na wat not only manipur india manung Northeast manungda financial education je am wale aduna financial education do like tardi kamaina koi financial freedom fangdo kamaina dugi way da fawdo koi move tawdo no have post ni ha kai non da aigi isagi kenu da fawdo circle da fawdo imana ba kyam der paisa je adum paisa lai trakana nung kanga ko la adum lai kanga tumma adum lai but paisa khara la akanda na loi cha thok tana nungai thok tana mi hum ni mari ni da magi anything lupa lising trao jun trang au loi cha thok ke loi thoni mi ngon da paisa bai ba sa ru thor na du khala ga ha ne ma kun da chang rani ba adugi potu de kaino adugi potu adum wala le da punchi ni adum wala the financial have the financial education ni money gi maram da kem khang da money language kem khang da mi ni adugi potu adum wala moi da high rasu nan gyan tararoi ego wang khalakani tasu tararoi nan ngangi myam sing do adagi mathum man khang na potu loi lograni aduna singum potu de kaino adugi potu nang tobi gano sungdok tobi gano adigi di marks dong kay yung lay ham tam da pasa di tanjaba pasa thokjaba but yam kiba mi yam lay yam kiba habadi mai pasa se invest tong ning da invest tong mutana mangi dra khan mamioi kyam jula yes ai khange thoi ba mayam sing jina su nangon da ki ba kyam lei nei khange but nang invest tong da ki lei tari nang grow to bo ngam maroi ina ha ka du khar ju risk lo da bane nang na ujina na pasha saving tok sale nang pamu da nang save tok sale nang gi bank account loi no lupa mo lupa 10 lupa 8 lupa mari nang sum save tok sale but nang save tok report se no mapum mo na chat ki juni kari guma imung da ana ye mi or ko matam da kari guma pot am tor ko matam da kari guma adugi same amount dum leram dunia adugi potu mala nang asi tungjon jai chat khinna bane nang tungjon jai paisa ai poche khoina ta lai ba lak na ti paisa ai poche amada pass tong no amada pass tong no ba lak na paisa lai khuding chat puju hengala kani sima khangjalo nang ge expenses ju chokala kani aduna siguma poche kai no nam sigim poche khangdri myam sing kai no siguma fear lai myam sing kai no hagadi financial literacy lai ta bagine ko money gi language ko khangda bagine aduna si khang badar ka tai ko si khanga kanda nang na sada growth haba poche lakani adugo aina haju saving to we mahutta I give you a saving to the stronger focus to them. I give you a saving multi emergency fund the focus to it. You know, I samak for the bank account Humari Pai. Humari Pai is a Pisham Pai, they have a tip. I millionaire, the amongst the coming to Rokani of Fausa, Mamsing have the Ganman Tatan Wapang and Mamsing Mahakani, Nang millionaire or Nang billionaire or Dutanam to Ulo. Aduka go to nonsense go when I could nonsense go. Aduma wadungang di kana nasana kokta na khalo mi nang ngi se kaino nasada kari ya wi kai we have on sana fazana understand to butamo adu understand to da bayni adu gi mafam da dum lai du jina grow to bang mo du judge to di kanda fazana mun na khalaga wangang wai nya ha ka du ai ngo da du na kem effect o gi da laite but mayam da sunu to report to gonu hai ne sigi po sai ha ke bank account hum mari pai si maram je kaino hanam da bank account nam dai emergency fund thamme sigi emergency fund jai kauk thwe amuka na touch story da office hanem sigi poch kai gi noina si thami poch ham dam da hayeng ai gi imung da problem am thulak matam da adagi di aina hayeng kai gumba mioi bese tam ngam banate ai gi business da solak matam da adagi ai awaba am da lak matam da paisa mang matam da sigi poch na ingon hayeng kalak da dunia sigi poch na kalak da sigi poch touch to ya de sigi poch ai fana paisa chin malai chuno ai touch to sunga de ba yari ngai
ꯑꯩꯅ ꯐꯣꯀꯁ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯖꯦꯅꯔꯦꯠ ꯇꯧꯕ ꯄꯩꯁꯥꯁꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯥꯔ ꯂꯩꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯏꯟꯚꯦꯁט ꯇꯧꯗꯣꯏꯅꯦꯕ ꯑꯩꯒꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯂꯩꯇ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯀꯩꯒꯤꯅꯣ ꯖꯦꯅꯔꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯋꯦ ꯐꯥꯁꯠ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗ ꯑꯗꯨꯅ ꯅꯪꯅ ꯋꯥꯟ ꯏꯟꯀꯝꯗ ꯗꯤꯄꯦꯟ ꯇꯧ ꯂꯩꯇꯥꯔꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯩꯁꯥ ꯏꯅꯐ ꯑꯣꯏꯔꯛꯑꯔꯣꯏ ꯀꯩꯅꯣ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠ ꯌꯥꯝ ꯋꯥꯡꯈꯠꯂꯦ ꯃꯃꯜ ꯌꯥꯝ ꯇꯥꯡꯈꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯥꯡꯈꯠꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯒꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯍꯤꯡꯉꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯋꯥꯟ ꯏꯟꯀꯝꯗ ꯗꯤꯄꯦꯟ ꯇꯧ ꯂꯩꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯨꯝ ꯆꯠꯅꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯀꯅꯤꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯄꯣꯠꯇꯨꯅꯦꯕ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯒꯤ ꯂꯝꯕꯦꯜꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯅꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯅ 9 to 5 ꯖꯣꯕ ꯇꯧꯕꯗꯒꯤ ꯑꯩꯅ ꯈꯪꯈꯤꯕꯅꯦ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯄꯣꯠꯇ ꯂꯧꯈꯠꯂꯛꯄ EMIꯗ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟꯅ ꯃꯃꯜ ꯌꯦꯡꯕ ꯍꯤꯁꯥꯞ ꯇꯧꯔ ꯆꯠꯄ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯀꯌꯥ ꯑꯃ ꯄꯣꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯅ ꯆꯦꯂꯦꯟꯖ ꯇꯧꯕꯤꯕ ꯑꯩ ꯁꯤꯒꯤ ꯐꯥꯎꯗꯤ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯗꯤ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯩꯅ ꯂꯩꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯅꯠꯇꯕ ꯑꯩꯅ ꯗꯦ ꯇꯨ ꯗꯦ ꯕꯦꯁꯤꯁꯇ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯐꯥꯎꯗꯤ ꯃꯃꯜ ꯌꯦꯡꯗ꯭ꯔ ꯐꯥꯎꯗ ꯂꯩꯒꯦ ꯑꯩ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯒꯦ ꯑꯩ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯑꯃ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯆꯦꯂꯦꯟꯖꯁꯤ ꯇꯧꯈ꯭ꯔꯦ ꯏꯁꯥꯗ ꯑꯗꯨꯕꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯁꯦ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯈꯤꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯑꯗꯨ ꯕꯤꯖꯤꯅꯦꯁꯇ ꯄꯩꯁꯥ ꯃꯥꯡꯕ ꯀꯌꯥꯝ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯔꯟ ꯇꯧꯒꯗꯕꯅꯦ ꯂꯔꯟ ꯇꯧꯔꯀꯥꯟꯗ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯒꯗꯒꯦ ꯉꯁꯥꯏꯒꯤ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯐꯝꯗ ꯃꯤ ꯑꯃꯅ ꯄꯨꯁꯜꯂꯒ ꯍꯦꯛꯇ ꯄꯩꯁꯥ ꯇꯥꯜꯂꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯐꯝꯃ ꯆꯥꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯈꯟ ꯇꯥꯔꯗꯤ ꯌꯥꯔꯣꯏꯕꯀꯣ ꯅꯁꯥꯅ ꯒꯣ ꯊ꯭ꯔꯨ ꯇꯧꯔꯀꯥꯟꯗ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯔꯀꯥꯟꯗ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯁꯤ ꯃꯐꯝꯗ ꯑꯩꯒꯤꯗꯃꯛꯇ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯃꯥꯡꯕꯗꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯈꯔꯗꯤ ꯃꯥꯡꯅꯤ ꯑꯗꯨꯝ ꯄꯩꯁꯥ ꯍꯥꯏꯗꯤ ꯔꯤꯛꯁ ꯂꯧ ꯇꯥꯔꯗꯤ ꯑꯍꯦꯟꯕꯁꯨ ꯄꯥꯝ ꯇꯥꯔꯗꯤ ꯈꯔꯁꯨ ꯃꯥꯡ ꯇꯥꯕ ꯁꯨꯝ ꯇꯣꯡꯉ ꯂꯩꯕꯗꯤ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯗꯤ ꯂꯨꯖꯔ ꯑꯃꯒꯤ ꯋꯥꯈꯜꯅꯦꯕ ꯁꯨꯝ ꯇꯣꯡꯉ ꯂꯩꯒꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯆꯥ ꯂꯩꯒꯦ ꯃꯥꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯄꯪꯕ ꯃꯤꯒꯤ ꯋꯥꯈꯜꯅꯦꯕ ꯈꯔꯁꯨ ꯃꯥꯡꯅꯤ ꯈꯔꯁꯨ ꯇꯣꯡꯅꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯔꯁꯨ ꯋꯥꯅꯤ ꯁꯤ ꯅꯪꯅ ꯈꯪꯒꯗꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯁꯤꯁꯤꯃ ꯁꯦꯝꯒꯠꯅꯕ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁꯇ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ 5 years ꯃꯅꯨꯡꯁꯤꯗ ꯃꯥꯡꯕ ꯀꯌꯥ ꯑꯃ ꯇꯣꯡꯕ ꯀꯌꯥ ꯑꯃ ꯋꯥꯕ ꯀꯌꯥ ꯑꯃ ꯐꯦꯜ ꯑꯣꯏꯕ ꯀꯌꯥ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯇꯞ ꯇꯞꯅ ꯑꯩꯅ ꯁꯨꯝ ꯂꯔꯟ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯁꯟꯗ ꯏꯁꯥ ꯇꯝꯕ ꯍꯧꯔꯦ ꯄꯩꯁꯥꯅ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯦ ꯕꯤꯜ ꯇꯧꯕ ꯍꯥꯏꯔꯒ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯄꯩꯁꯥꯅꯁꯨ ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛ ꯊꯝꯃꯛꯄꯅꯦ ꯕꯠ ꯅꯪ ꯉꯁꯤ ꯍꯦꯛ ꯂꯥꯛꯄ ꯂꯣꯏ ꯆꯥꯊꯣꯛꯄꯤ ꯃꯥꯡꯍꯟꯕꯤ ꯇꯧꯔꯒꯗꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯅꯪ ꯉꯥꯛꯇ ꯂꯩꯇ ꯇꯥꯅ ꯄꯩꯁꯥ ꯅꯪ ꯉꯥꯛꯇ ꯂꯩꯅꯤꯡꯉꯔꯣꯏ ꯄꯩꯁꯥ ꯂꯩꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣꯝꯗ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯒꯤ ꯏꯟꯀꯝꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯀꯩꯅꯣꯝꯇ ꯀꯩꯅꯣꯝꯗꯤ ꯆꯪꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯁꯟꯁꯤꯗ 500 ꯑꯣꯏꯇꯥꯔꯁꯨ ꯂꯨꯄꯥ 3,000 ꯑꯣꯏꯇꯥꯔꯁꯨ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯆꯪꯉꯛꯄ ꯍꯥꯏꯕꯁꯦ ꯁꯤ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡꯅꯦ ꯑꯗꯨꯀꯥꯟꯗ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯗꯣ ꯂꯥꯛꯀꯗꯣꯏꯅꯦꯕ ꯕꯠ ꯅꯪꯅ ꯊꯥꯒꯤ ꯇꯣꯂꯣꯞꯇ ꯁꯨꯝ ꯉꯥꯏ ꯂꯩꯇꯥꯔꯗꯤ ꯆꯥꯊꯣꯛꯀ ꯊꯥ ꯇꯪꯈꯥꯏꯗ ꯅꯪ ꯂꯣꯏꯁꯟꯈ꯭ꯔꯅꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇ ꯉꯥꯏ ꯂꯩꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯈꯟꯕꯒꯤ ꯋꯥꯈꯜꯗꯨ ꯃꯥꯡꯗ ꯊꯝꯃꯨꯔꯅꯨ ꯄꯩꯁꯥꯅ ꯁꯨꯝ ꯁꯦꯞ ꯇꯧ ꯄꯩꯁꯥꯅ ꯁꯨꯝ ꯕꯦꯡꯛꯇ ꯁꯨꯝ ꯂꯪꯁꯤꯜ ꯂꯩꯕ ꯂꯤꯛꯑ ꯁꯨꯝ ꯂꯩꯕ ꯀꯤꯔꯒ ꯁꯨꯝ ꯂꯩꯕ ꯏꯟꯚꯦꯁꯟ ꯇꯧꯅꯤꯡꯗꯕ ꯕꯠ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯅꯤꯡꯉꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯉꯦ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯖꯁ ꯃꯪꯂꯥꯟꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯔ ꯏꯟꯚꯦꯁꯠ ꯇꯧ ꯇꯥꯕ ꯈꯔ ꯔꯤꯛꯁ ꯇꯧ ꯇꯥꯕꯅꯦꯕ ꯑꯗꯨꯒ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪ ꯁꯦꯝꯒꯠꯄꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯣ ꯇꯧ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯌꯪ ꯑꯦꯖꯇ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯣ ꯌꯨꯠ ꯃꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯄꯥꯝꯃꯤ ꯕꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯄꯥꯝꯃꯤꯗꯣ ꯆꯨꯝꯃꯦꯕ ꯅꯪꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯄꯥꯝꯃꯤꯗꯣ ꯕꯠ ꯅꯪ ꯁꯤꯗꯩꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯔꯁꯁꯨ ꯇꯧꯁꯟꯒꯅꯨ ꯍꯥꯏꯗꯤ ꯁ꯭ꯀꯦꯝ ꯊꯣꯛꯏ ꯃꯌꯥꯝꯁꯦ ꯅꯪꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯕ ꯃꯇꯝꯗ ꯂꯦꯝꯕꯔꯒꯤꯅꯤ ꯑꯃ ꯎꯠꯁꯜꯂꯛꯄ ꯃꯇꯝꯗ ꯐꯔꯥꯔꯤ ꯑꯃ ꯎꯠꯁꯜꯂꯛꯄ ꯃꯇꯝꯗ ꯍꯦꯃꯔ ꯑꯃ ꯎꯠꯁꯜꯂꯛꯄ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯔꯣꯜꯁ ꯔꯣꯏꯁ ꯑꯃ ꯎꯠꯁꯜꯂꯛꯄ ꯃꯇꯝꯗ ꯋꯥꯏꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯨ ꯎꯠꯁꯜꯂꯛꯑꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯗꯨꯃ ꯅꯪꯉꯣꯟꯗ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯅꯤ ꯅꯪ ꯉꯥꯎꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯅꯤ ꯑꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯁꯤꯗꯩ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯦ ꯑꯗꯩ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯥꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯔ ꯑꯗꯥ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯅꯨꯡꯉꯥꯏꯅ ꯇꯥꯜꯂꯝ ꯇꯥꯔꯗꯤ ꯃꯤ ꯂꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ ꯅꯪ ꯈꯪꯒꯗꯕ ꯁꯤꯁꯤꯃ ꯈꯤꯇꯪ ꯀꯣꯛ ꯊꯥꯗꯕꯤꯌꯨ ꯑꯗꯨꯛ ꯌꯥꯝꯁꯨ ꯄꯪꯒꯅꯨ ꯌꯥꯝꯅ ꯄꯪꯒꯅꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯔꯒ ꯃꯤꯅ ꯁꯤꯒꯤ ꯏꯃꯦꯖꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯄꯨꯁꯜꯂꯒ ꯅꯪꯒꯤ ꯄꯔꯗꯥꯁꯦ ꯍꯥꯡꯗꯣꯛꯑ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯍꯪꯒꯔꯗꯨ ꯄꯣꯛꯍꯜꯂ ꯃꯇꯨꯡꯗ ꯆꯪꯉꯛꯏꯅꯦ ꯄꯣꯠꯁꯦ ꯑꯗꯨ ꯅꯪ ꯅꯁꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯕ꯭ꯔꯦꯟ ꯑꯃ ꯄꯤꯔꯛꯏꯅꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗꯣ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯕꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅꯃꯛ ꯗꯤꯄꯦꯟ ꯇꯧꯋꯦ ꯅꯪꯅ ꯅꯪꯒꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯒꯦ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯔꯤꯒꯦ ꯀꯃꯥꯏꯅ ꯀꯩꯗꯧꯔꯤꯒꯦ ꯑꯗꯒꯤ ꯅꯪꯒꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯪꯉꯣꯟꯗ ꯃꯤꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯃꯥ ꯉꯁꯤ ꯀꯥꯔ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯃꯥ ꯉꯁꯤ ꯌꯨꯝ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯑꯗꯨ ꯅꯪ ꯀꯜꯂꯧꯕꯩ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯃꯦꯟꯇꯦꯜꯂꯤ ꯅꯪ ꯄꯤꯁꯇ ꯂꯩꯔꯕ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯅꯪꯅ ꯅꯪꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯊꯥꯗꯈ꯭ꯔꯕ ꯑꯗꯒꯤ ꯅꯪ ꯅꯁꯥꯁꯦ ꯐꯤꯠ ꯑꯣꯏꯔꯕ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯆꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯀꯜꯂꯧꯕꯩ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯉꯁꯤ ꯃꯥꯅ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯍꯌꯦꯡ ꯅꯪ ꯂꯩꯔꯛꯀꯅꯤ ꯍꯪꯆꯤꯠ ꯅꯪ ꯂꯩꯔꯛꯀani ꯊꯥ 4 ꯂꯩꯔꯒ ꯊꯥ 5 ꯆꯍꯤ 5 ꯂꯩꯔꯒ ꯅꯪ ꯑꯃꯨꯛ ꯂꯩꯔꯛꯀꯅꯤ ꯕꯠ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯐ꯭रीडꯝꯗꯨꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯃꯔꯣꯏ
ꯑꯗꯨꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯐ꯭ꯔꯤꯗꯝꯗꯨꯗꯤ ꯅꯪꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛ ꯂꯣꯏ ꯉꯥꯡꯅꯈꯤ ꯃꯇꯝꯗ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯩ ꯀꯩꯝ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ I was just focusing on my business ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯐꯣꯀꯁ ꯇꯧꯏ ꯑꯩ ꯖꯦꯅꯦꯔꯦꯠ ꯇꯧꯗꯕ ꯌꯥꯗꯦ ꯕꯤꯀꯣꯁ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯉꯥꯡꯕꯗꯤ ꯃꯋꯥ ꯂꯧꯗꯦꯕ ꯕꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯑꯩꯗꯨꯗ ꯏꯟꯚꯦꯁ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯒꯤ ꯕꯤꯌꯣꯟ ꯀꯦꯄꯥꯁꯤꯇꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯑꯩꯗꯒꯤ ꯑꯩ ꯀꯥꯔ EMI ꯗ ꯂꯧꯅꯤꯡꯉꯤ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯦ ꯂꯧꯗꯦꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯧꯗ꯭ꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗ ꯂꯧꯈ꯭ꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯗꯤꯄ꯭ꯔꯤꯁꯤꯌꯦꯁꯟ ꯈꯛꯇꯅꯦ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯕꯠ ꯑꯩꯅ ꯉꯁꯤ ꯁꯤꯗꯩꯁꯦ ꯏꯟꯚꯦꯁ ꯇꯧꯔꯒ ꯉꯁꯤ ꯁꯦꯝꯍꯧ ꯇꯥꯔꯗꯤ ꯍꯌꯦꯡ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯀꯥꯔ 10 ꯂꯧꯕ ꯉꯝꯅꯤ ꯑꯩꯅ ꯑꯄꯥꯝꯕ ꯗ꯭ꯔꯤꯝ ꯀꯥꯔꯗꯣ ꯑꯩ ꯂꯧꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ 9 to 5 ꯖꯣꯕ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯁꯤꯅꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯁꯤꯅꯨ ꯋꯥꯟ ꯏꯟꯀꯝꯗ ꯗꯤꯄꯦꯟ ꯇꯧꯒꯅꯨ ꯑꯗꯩ ꯅꯪꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥꯁꯦ ꯁꯦꯚꯤꯡꯒꯤ ꯋꯥꯈꯜꯗꯪ ꯈꯟꯒꯅꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯏꯗꯒꯤ ꯏꯟꯚꯦꯁ ꯇꯧꯅꯤ ꯀꯥꯏꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃꯨꯛ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯀꯥꯏꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯒꯤ ꯅꯪꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯐꯔꯁꯇ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯃꯠꯇ ꯂꯩꯔꯝꯃꯣ ꯑꯔꯥꯛꯄ ꯄꯩꯁꯥ ꯂꯣꯏꯁꯜꯂꯝꯒꯅꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯕꯤꯁꯦ ꯅꯪ ꯍꯧꯖꯤꯛ 9 to 5 ꯖꯣꯕ ꯇꯧꯔꯦ ꯍꯥꯏꯔꯁꯦ 9 to 5 ꯖꯣꯕ ꯇꯧꯕꯗ ꯅꯪ ꯍꯌꯦꯡ ꯅꯪꯒꯤ ꯕꯣꯁꯀ ꯈꯟꯅꯔꯛꯑꯦꯕ ꯅꯪꯒꯤ ꯕꯣꯁꯀ ꯍꯌꯦꯡ ꯈꯟꯅꯔꯛꯑꯦ ꯅꯪ ꯊꯕꯛ ꯇꯣꯛꯅꯤꯡꯉꯦ ꯅꯪ ꯍꯥꯟꯅ ꯇꯣꯛꯅꯤꯡ ꯂꯩꯕ ꯅꯪ ꯊꯕꯛ ꯇꯣꯛꯊꯣꯛꯑꯦꯕ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯅꯪ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ EPF ꯐꯟ ꯈꯔ ꯂꯩꯅꯤ ꯑꯗꯒꯤ ꯅꯪ EPF ꯐꯟ ꯂꯩꯇꯕ ꯀꯥꯡꯕꯨꯅ ꯂꯣꯏꯔꯦ ꯑꯗꯨ ꯅꯪꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯂꯩꯇꯥꯔꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ 6 months 7 months ꯌꯥꯝ ꯊꯤꯅ ꯇꯦꯀꯜ ꯇꯧꯕ ꯉꯝꯅꯤ ꯕꯠ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯅꯪ ꯄꯨꯔꯥ ꯃꯦꯟꯇꯦꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯔꯛꯑꯅꯤ ꯅꯪ ꯊꯕꯛ ꯇꯧꯕ ꯉꯝꯃꯔꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯑꯔꯣꯏ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯁꯜꯂꯛꯑꯅꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯦꯛꯇꯔꯁꯦ ꯍꯥꯏꯗꯤ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯀꯤꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯂꯩꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯕꯗ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯍꯤꯡꯕ ꯅꯪꯒꯤ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯅꯪ ꯍꯤꯡꯕ ꯉꯝꯕ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯁꯄꯣꯔꯠ ꯄꯤꯕ ꯉꯝꯃꯛꯑꯕ ꯅꯪ ꯀꯥꯔ ꯊꯧꯗꯕ ꯗꯖꯟ ꯏꯚꯟ ꯃꯦꯇꯔ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯃꯦꯟꯇꯦꯜꯗꯣ ꯍꯥꯟꯅ ꯄꯤꯁꯇ ꯂꯩꯔ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪ ꯀꯥꯏꯗ ꯀꯩꯗꯧꯔꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯔꯥꯏꯠ ꯋꯦꯗ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯗꯤ ꯅꯪꯅ ꯔꯥꯏꯠ ꯄꯤꯄꯜꯒ ꯂꯣꯏꯅ ꯇꯥꯔꯗꯤ ꯑꯗꯒꯤ ꯅꯪꯅ ꯃꯇꯝ ꯆꯪꯉꯁꯨ ꯅꯪꯅ ꯑꯗꯨꯗ ꯐꯣꯀꯁ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯉꯁꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯇ ꯇꯥꯔꯁꯨ ꯅꯪꯉꯣꯟꯗ ꯉꯁꯤ 5,000 ꯈꯛ ꯂꯥꯛꯇꯥꯔꯁꯨ ꯍꯌꯦꯡ ꯑꯗꯨꯒꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯊꯝꯃꯦ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯅ ꯍꯌꯦꯡ ꯅꯪꯉꯣꯟꯗ 50,000 1 lakh 2 lakhs 3 lakhs 5 lakhs 10 lakhs ꯃꯌꯥꯝ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯪꯕ ꯄꯣꯠꯇꯨ ꯅꯠꯇꯦꯕ ꯅꯪꯒꯤ ꯃꯦꯟꯇꯦꯜꯂꯤ ꯄꯤꯁꯇ ꯂꯩꯔ ꯃꯇꯨꯡꯗ ꯍꯌꯦꯡ ꯑꯗꯨꯒ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄꯗ ꯃꯌꯥꯝꯗꯨꯒꯤ ꯚꯤꯖꯟꯗꯨ ꯅꯪꯅ ꯎꯕ ꯉꯝ ꯇꯥꯔꯗꯤ ꯌꯨ ꯑꯥꯔ ꯑꯦꯠ ꯗ ꯔꯥꯏꯠ ꯄ꯭लेꯁ you are at the right place ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯟꯕꯤꯌꯨ ꯃꯅꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯇꯝꯕꯤꯌꯨ ꯖꯁ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯏꯁꯟꯕꯩ ꯋꯥꯈꯜ ꯈꯟꯗꯕ ꯄꯩꯁా ꯍꯦꯛ ꯂꯥꯛꯄ ꯆꯥꯊꯣꯛꯄꯩ ꯋꯥꯈꯜ ꯈꯟꯗꯕ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯄ ꯀꯥꯔ ꯈꯔ ꯂꯩꯊꯣꯛꯑꯒ ꯑꯐꯥꯎ ꯁꯥꯕꯩ ꯋꯥꯈꯜ ꯈꯟꯗꯕ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯄ ꯃꯤꯉꯣꯟꯗ ꯒꯞꯁꯞ ꯇꯧꯕꯩ ꯋꯥꯈꯜ ꯈꯟꯗꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯔꯥꯏꯠ ꯋꯦꯗ ꯑꯩ ꯀꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧ ꯌꯥꯝꯁꯨ ꯂꯤꯛꯁꯟꯗꯕ ꯌꯥꯝ ꯂꯤꯛꯁꯟꯕꯤꯒꯅꯨ ꯌꯥꯝ ꯂꯤꯛꯁꯜꯂꯁꯨ ꯄꯩꯁా ꯄꯥꯏꯕ ꯉꯝꯃꯣ ꯌꯥꯝ ꯂꯤꯛꯁꯜꯂꯗꯤ ꯁꯤꯀꯤ ꯑꯃ ꯄꯨꯊꯣꯛꯅꯤꯡꯗ꯭ꯔꯗꯤ ꯌꯥꯝ ꯂꯤꯛ ꯇꯥꯔꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪ ꯑꯦꯛꯆꯦꯟꯖ ꯇꯧꯕ ꯍꯩꯇ꯭ꯔꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪ ꯃꯤ ꯄꯨꯟꯕ ꯍꯩꯇ꯭ꯔꯦ ꯅꯦꯛꯁꯇ ꯅꯪ ꯀꯩꯗꯧꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯂꯣꯏꯅꯕ ꯍꯩꯇ꯭ꯔꯦ ꯑꯗꯒꯤ ꯅꯦꯛꯁꯇ ꯅꯪ ꯄꯩꯁꯥ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯈꯪꯗ꯭ꯔꯦ ꯀꯤꯕꯅꯤ ꯅꯪ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯂꯪꯁꯤꯜꯂꯦ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯂꯩꯖꯦ ꯀꯩꯅꯣ ꯕꯦꯡꯛꯇꯗꯤ ꯄꯩꯁꯥꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯅꯪꯅꯗꯤ ꯀꯩ ꯅꯪꯅ ꯊꯝꯃꯤꯅꯦ ꯂꯩ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯃꯐꯝ ꯑꯝꯇ ꯂꯦꯡꯉꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯅꯤ ꯑꯗꯨꯗ ꯐꯪꯕ ꯏꯟꯇꯔꯦꯁꯁꯨ ꯀꯌꯥꯝ ꯌꯥꯝꯗꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯅꯪꯅ ꯄꯨꯂꯞ ꯏꯃꯨꯡꯗ ꯅꯥꯕ ꯑꯃ ꯂꯥꯛꯄ ꯅꯪ ꯄꯨꯂꯞ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯦꯚꯤꯡ ꯂꯣꯏꯔꯦ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯗꯕꯒꯤꯅꯦ ꯁꯥꯎꯕꯁꯨ ꯌꯥꯗꯦ ꯉꯁꯤꯗꯒꯤ ꯈꯪꯉꯨꯕ ꯑꯩꯅ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯔ ꯀꯩꯝ ꯀꯥꯟꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯚꯤꯡꯒꯤ ꯃꯍꯨꯠꯇ ꯏꯟꯀꯝꯁꯦ ꯏꯟꯀ꯭ꯔꯤꯖ ꯇꯧꯒꯦ ꯍꯥꯏꯌꯨ ꯅꯪꯅ ꯉꯁꯤ ꯄꯩꯁꯥꯁꯦ ꯁ꯭ꯄꯦꯟ ꯇꯧꯕ ꯍꯧꯔꯦ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯛꯑꯦꯕ ꯅꯪ ꯉꯁꯤ ꯄꯩꯁꯥ ꯈꯔ ꯆꯠꯁꯜꯂꯛꯄ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩ ꯈꯜꯂꯅꯤ ꯑꯩ ꯄꯩꯁꯥ ꯀꯛꯊꯗꯕ ꯌꯥꯗꯦ ꯑꯩ ꯁꯦꯚꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯛꯑꯅꯤ ꯑꯗꯨ ꯇꯧꯒꯅꯨ ꯁꯤ ꯑꯩ ꯇꯧꯗꯦ ꯑꯍꯥꯟꯕꯗ ꯑꯩ ꯇꯧꯔꯝꯃꯦ ꯍꯧꯖꯤक ꯇꯧꯗꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯅꯤꯠ ꯍꯦꯟꯒꯠꯂꯛꯀꯥꯟꯗ ꯑꯩ ꯆꯥꯎꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟꯁꯦꯁ ꯍꯦꯟꯒꯠꯂꯛꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯑꯦꯛꯁꯄꯦꯟꯁꯦꯁ ꯍꯦꯟꯒꯠꯂꯛꯀꯅꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯤꯠ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯍꯧꯖꯤꯛ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯏꯆꯥ ꯏꯁꯨ ꯂꯩꯕ ꯃꯌꯥꯝ ꯅꯪꯒꯤ ꯑꯦꯛꯁꯄꯦꯟꯁꯦꯁ ꯆꯥꯎꯔꯛꯇꯥꯕꯅꯦ ꯑꯗꯨ ꯄꯣꯠꯇꯨ ꯅꯪꯒꯤ ꯑꯦꯛꯁꯄꯦꯟꯁꯦꯁ ꯁꯨꯝ ꯀꯛꯊꯗ ꯅꯪ ꯁꯦꯚꯤꯡ ꯁꯨꯝ ꯇꯧꯕ ꯋꯥꯈꯜ ꯈꯟꯗ ꯅꯪ ꯂꯥꯏꯐꯇꯣ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯏꯟꯀꯝꯁꯦ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯍꯦꯟꯒꯠꯍꯟꯗꯣꯏ ꯑꯗꯨ ꯈꯪꯉꯗꯤ ꯅꯍꯥꯟꯅ ꯍꯦꯟꯒꯠꯍꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪꯅ ꯊꯤꯖꯒꯗꯕꯅꯦꯕ ꯏꯟꯀꯝ ꯍꯦꯟꯒꯠꯅꯕꯒꯤ ꯂꯝꯕꯦꯜ ꯉꯥꯛꯇꯅꯤ ꯏꯃꯨꯡꯗ ꯇꯨꯝꯃꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯥꯔꯒ ꯑꯗꯩ ꯊꯕꯛ ꯑꯝꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩꯔꯒ ꯋꯥꯖꯥꯎꯗ ꯉꯥꯡ ꯂꯩꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯍꯦꯟꯒꯠꯍꯟꯒꯦ ꯑꯩꯁꯨ ꯑꯦꯚ꯭ꯔꯤꯗꯦ ꯔꯤꯁꯔꯁ ꯇꯧꯏꯅꯦꯕ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯀꯥꯏꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ 13-14 ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ 15 ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯒ ꯂꯩꯈꯤ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯃꯐꯝ ꯈꯪꯗꯅ ꯂꯣꯏ ꯂꯦꯞꯇꯅ ꯂꯥꯛꯇꯣꯔꯕꯅꯦꯕ 3-4-5 ꯈꯛꯇꯅ ꯏꯅꯐ ꯑꯣꯏꯔꯛꯇꯦꯕ ꯁꯣ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯃꯌꯥꯝꯁꯦ ꯆꯪꯉꯛꯀꯗꯣꯏ ꯑꯗꯨꯅ ꯑꯗꯨ ꯁꯦꯝꯕꯩꯗꯃꯛꯇ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯅꯪꯉꯣꯟꯗ ꯅꯪꯁꯦ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯁ꯭ꯃꯥꯔꯠ ꯃꯅꯤ ꯃꯦꯅꯦꯖꯃꯦꯟ ꯇꯝꯕ ꯍꯥꯏꯔꯒꯗꯤ ꯁ꯭ꯃꯥꯔꯠ ꯃꯅꯤ ꯅꯁꯥꯅ ꯑꯦꯖꯨꯀꯦꯠ ꯇꯧ ꯃꯅꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯅꯁꯥꯅ ꯈꯪꯉꯣ ꯑꯦꯟ ꯗꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯛꯇꯥꯔꯗꯤ ꯅꯪ ꯅꯁꯥꯅ ꯑꯗꯨꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯠ ꯍꯦꯛ ꯂꯥꯛꯄ ꯀꯥꯔ ꯂꯩꯊꯣꯛꯄ ꯍꯦꯛ ꯂꯥꯛꯄ ꯗꯦꯠꯇ ꯆꯪꯕ ꯄꯣꯠꯇꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯨꯁꯟꯕ ꯀꯩꯗꯧꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯩꯁꯥ ꯁꯤꯡꯉꯤꯀꯥꯟꯗ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯁꯨ ꯐꯪꯉꯣꯏ ꯃꯦꯟꯇꯦꯂꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯦꯁꯇ ꯂꯥꯛꯀꯅꯤ
aduna sigi posi sahi hability young age habi nang tari sahi tra pan kak suboi junu sahi kun manga suboi junu sahi kun thra suboi junu sahi kun thranga sahi nifu junu nangona matam yam lei financial freedom haiba potse nasana loi fang kani kai no namda money je understand tawadi nang loi na gyan tar kani because I money understand torom de hamda kamai na pisa tan duna je khang manati but money je understand tawra kanda pisa je kamai control tawni pisa je nang control tawra kanda then only you will get financial freedom sima khangjan bi aduga sigi maramda I matang explain tawke kamai na financial freedom phangni kamai nang gi punchi je kamai ka sigi post de sangala kani ha post matang video part 1 part 2 part 3 part 1 part 2 part 3 simjarake but maraksida ene haijuje loslakpada ai ge digital entrepreneurs community da changning ba miyoi sing da haibidi tasengmaki business build tawning ba tasengmaki akhang kan ba tasengmaki multiple income stream sending ba mi oi tar de ni haijuje makha da link hapcharam ge description na changbiro www.highachieversuniversity.online na changbiro changa se form fill up tawbiro ai gi team dei call lakan da kai gumba nang chana boi tar if you are fit tasengna sigi post nang you are welcome to High Achievers University kai ron tasengna nang digital business change multiple income stream same ge sumaina build tawge haiba kon laita nang passion do laita you are welcome to High Achievers University kai no mi am logjatre hoji kai no da nang paisa fana thigi hai tar su oiroi do mi changa engon de matha sai adugi poto nga si hai je oigadaba tasengma ki hunger leiba tasengna build tawning mi oi tar you are welcome to High Achievers University aduna amukko suina hai post kai no am tamda koi money language tamse money language tamsi paisa je kamaina work tawi kaidawi ha poche ko aduga just millionaire billionaire khatagi wakhan khandaba lagi just keno kadang khandaba car thoba mi kitana yum chaung sa mi kitana koi financial freedom phange je khanbe adi adi nang na sagi quite first saving to mo the emergency fund na focus to and then adu matungda atopadi na sagi income je hengat na basida na focus to adu tardi nang financial freedom soila because sigi poche ai samang na apply to wai samang ga aina jiu apply to ya ko